Midjeng tabiriba mayam pumnamakpu ahanbamaktada DN Entertainments ki maikaidagi taramna okchari. Ngasi channel asina amuk puduna laksariba superhit movie asigi mamingna Fu Panda 3. Film asi IMDb da 10 ki manungda 7.1 gi ratings fangki. Rotten Tomatoes da 87% gi audience score tawbu ngamki amadi Metacritic da 66% gi meta score tawbu ngamki. Film asi 2016 gi January 23 da DreamWorks amadi 20th Century Fox na produce tawduna mai pakna puthokiba action comedy film amakhakni. Film asi 2011 da puthokiba Fu Panda Part 2 gi makha taba saruk singni. Hairiba animation movie asida film asigi main hero oiriba Panda Pu Magna mahaki apokpa mapaga thengnaduna amadi panda singna lairiba khungang aduda mahak laktuna mafam aduda lairiba panda sing aduga loinana mahakna kai hairiba sakti lairaba villain spirit warrior asibu maithiba pikibagi wari amadi phajaraba sin kaya ama film asida yauri. Film asibu direction pikiba Jennifer Yu amadi Alessandro Carloni aduga film asigi writer na Jonathan Abel amadi Glenn Berger. Film asi US dollar million samaga nifu manga sangna namki aduga film asina tankiba senfamna US dollar million samga ga kunga mathoi hena tanki hairi. Film asida khonjel langliba artist sing Po gi khonjel da Jack Black, Kai gi khonjel da J.K. Simmons, Lee San gi khonjel da Bryan Cranston, Master Shifu gi khonjel da Dustin Hoffman, Master Tigress gi khonjel da Angelina Jolie, Master Monkey gi khonjel da Jackie Chan amadi Master Uguay gi khonjel da Randall Dog. Pare dudi mayam film asigi wari asi liba hawjarakrage aduga wari asi liba matamda soikilan kiba yawrubasu ngakpiyu haduna mayamgi mafamda amuka hanna narukna ningsingjari. Movie asigi ahanba sin asida uliba mafam asi Spirit Dream hariba mafam adudani haibadi mafam asi sargadani. Master Uguay upambi amagi manakta mahak meditation tawduna lairi. Matam asida film asigi main villain oigdawriba Kai hairiba Spirit Warrior asi laktuna Master Uguay gi si adubu mahakna lawnabagidamak mahakna Master Uguay da landaba horaklami. Masida Kai hairiba Spirit Warrior asi Master Uguay gi thainagi marup amakhakni. Mahakki wari film asigi makha taba sinsingda mayamna uba phangbigani. Aduga amuk mafam asida si hairiba sina thawai panba jibasingda yawriba thawai panba jibasing asibu hinghanduna thamliba energy asibuni. Kai hairiba Spirit Warrior asina Spirit Dream aduda lairiba kungfu master khudingmakki si sing adu mahakna khongotlami. Mahakna mamangi matam singda Master Uguay gi si adubari mahakna lawsinba ngamlamde adubu handak makhoi ani lanthengnaba asidadi mahakna Master Uguay gi si adubu mahakna lawsinba ngamlami. Masigidamak mahakna sauthokjarami. Mahakna Master Uguay gi si adu lawsindringai Master Uguay na mangonda warning ama pirami madudi mahakna Kai bu thingba ngamdrabasu Prithivida lairiba kanagumba amana mahakpu soidana maithiba pirakhini plan asi mahakna yathoklaga thamkhrabani haina mahakna asumna warning pirami. Madudagi Kai na amuk Master Uguay gi chi adu lawsinduna asangba majugi apikpa nung olaba Master Uguay gi hakchang adu mahaki makhwangda sijilami aduga amuk mahak Master Uguay na akanba nupa ama lei haramliba mafam haibadi Prithivida amuk kumtharaktuna mahak nupa adubu thiba laklami. Somdan amuk po mahak ke marup manga Fearless 5 haibadi Tigress, Monkey, Mantis, Crane, Viper makhoi manga galoina na mahak mapagi hotel adudagi breakfast saba loiduna training tawnabagidamak makhoi jet palace yausilaklami. Mafam adugi thong adu pona kautuna amadi style tawduna hangdoke tawringai Master Shifu thong adu hangdoktuna thoklagi. Master Shifu na makhoi mangabu training tawpham aduda pusilami. Master Shifu na makhoi tarukta numit aduna mahaki aroiba class ni haina hairami. Pona karigino mahak ana ayek yawbasu natte haina Master Shifu da hanglagi. Master Shifu na maramdi hawjik training tawbagi master asi Dragon Warrior na oiragadawbani haina takpirami. Po ngai hak harauduna lei adubu Dragon Warrior di mahak masamak ni khanglakpa mikopta mahak na Master Shifu da mahak ti oja oiba ngamloi mahak kungfu takpa ngamloi haiduna hairami. Adubu Master Shifu na kadar tawsina duna po bu atopa maikai amada yengthokhalaga mahak thong adu hangdoktuna satkre. Madudagi po na makhoi mangabu training pirami adubu mahak na haitavana makhoi mangamak training aduda asok apan nanglami. Numidangi matamni po mahak mathwai nungaitana Master Uguay gi murti adugi makhongda leplingai matam aduda Shifu mahakki manakta laklami. Po na Master Shifu da mahak oja oiba haite oja oibagi thabak adu mahak tokle haina hairami.
Matam asida Master Shifuna poda advice kaya ama pirami. Mahakna tauba ngamba thabak-sing adu khakta tauduna leirabadi mahak kari tauba ngamli haiba adu khanglaroi aduna fail oiba haiba asisu para amani haina takpirami. Master Ugwena mahakpu Dragon Warrior oina khalamliba asi mahakna uba ngamdaba sakti kaya ama mangonda yauri asinani hairaga Master Shifuna mahakki si power adu sizinaduna puamduna leiriba lei amabu sarhallami. Master Shifu ki matau adu ubada pona yamna ngaktuna masi kari kaubage haina hanglami. Master Shifuna si kawi haiduna si power adu sizinaba ngamnabagi lambi sing adu mahakna taklami. Si asi sizinaba ngamge hairabadi masan masabu yamna monna khangjaba amasangi haina hairaga mahakna Master Ugwe gi wari matek ama lirami. Master Ugwe na kef amada haibadi surung amada sahi kontra hena matomta famduna mahak kanano haiba wahang asi khakta hanglaba matung mahak si power asi sizinaba ngamlakhibani haina wari edu lirami. Pona amuk mahak haujikpu amuk chahi kontra surungda amuk famlukhidra haina hangi. Master Shifuna mahakna takpi tambibagi thabak asi hairabadi hairakani haina takpirami. Matam asida pona aihakti nahak kamanabasu nate nahakki matau tambasu ngamloi haina hairami. Matam asida Master Shifuna nahakna aihakki idau tamgadauba nate nahakti nasana nasa adum oijagadobani haina hairamlaga Master Shifu mafam adu thadoktuna satkre. Posu Master Shifuna hairamliba wahising adu mahak masasu gyan tadana adumak chatkre. Somdana amuk kai Prithvi yausilaklami mahakna mahakki Spirit Warrior lan mishing adu Master Ugwe ki satra sing adu fangnaba thiruso haina thadokhirami. Aduga mahakna Master Ugwe gi maming adu Prithvi adudagi muthatlagani haina mahakna laurami. Po mahakki battaf aduda mahak irujaduna leiri. Mahakki mapa Mr. Ping changsilaktuna mahakki nungaitavasing adu mangonda hayu haina hairami. Master Shifuna mahakpu oja oyu haina hairaki haibadu mahakna mapada tamlami. Mapana yamna harauna adudi yamna phabawani nahak promotion karabani nahakna hayang Jet Palace ki in charge oiraba matamda aihakna Jet Palace ta noodles chonba yaragani haina hairami. Madudagi pona amuk mahakna oja oirabadi dumpling eating contest adudi kamaina tauba haina hanglagi. Mapana kana amatana nahakki dumpling eating record adu thugaiba ngamloi haina hairingai angang ama chensilaktuna mahakki dumpling eating record adu kanagumba amana thugai ki daure haina tamlami. Po senthoklaktuna panda aduda yenglami. Panda aduna dumpling mayam ama saduna pogi record sing adu thugairami. Nupa aduda pona mahak kanano haina hanglami. Nupa aduna mahakki maming Li Shan kawai mahakki mangkhraba masabu thiraklibani haina hairami. Ponasu mahaksu mahakki mapa adu mangkhre haina hairaga makhoi ani laithoktuna satnage tawrami. Adubu makhoi ani amuk onsinaraktuna makhoi ani mapa masani haiba khangnaraklami. Madudagi mapa masa adu yamna haramna konarami. Matam aduda nupa aduna pogi maming adu mahak poklakpa matamda Little Lotus kawi haiduna haibirami aduga panda mayam ama leiba Sacred Village amasu leiri haina hairami. Mahak asi message ama phangbadagi mafam aduda lakpani hainasu mahakna poda tamlami. Pona Li Shanbu Jet Palace ta puraktuna mafam aduda leiriba langi khusukulai sing adu mapada yenghalami. Makoina langi armor sing adu sechinduna hole aduda yamna harauna sanarami. Mafam aduda Master Shifu mahakki marup mangaga loinana leiramba aduda makoi chableblami. Pona masak taktuna mahakki mapaga Master Shifu amadi mahakki marup singa khangnahalami. Matam aduda ngasai kaigi lan mishing aduna beli aduda landaba horaklami. Makhol adu tabada makhoi loinamak lanthengnanaba chenkhirami. Posu Li Shanda Dragon Warrior haibadu karamna tauge yengu haramlaga mahakchu chenkhirami. Master Shifu amadi po makhoi taretna kaigi lan mishing adubu yamna kanna lanthengnarami. Makhoi gi phunabagi mawong matau lan adu ubada pogi apokpa mapa Li Shan ngaklami. Makhoi taretna yamna haina singna kaigi lan mishing adubu phaduna thamlami. Madudagi lan mishing adugi khuthangda kaina wanganglami. Athuba matamda makhoigi chi edusu mahakna lawsillagani haina hairami. Wangangliba mahakki maming kai kawi haina hairamlaga asangba machugi lanmi sing adu maikhu onduna paikhre. Madudagi makhoina kai hairiba maming asi amukta takhidri haiduna makhoina library aduda changlaktuna kai gi mari makhong sing adu thidoklami. Makhoina library aduda Master Uwena kai gi maramda iba se ama thengnarami. Makhoina se aduda iriba marol sing adu parami. Matam kuirabagi mamangda Master Ugwe asi army ki general ama oiduna lanmi kaya ama lusingduna kai ge loinana makhoi anina lanpham kaya ama mai paklami. Adubu nongma khanghaudana tawrakpa ambush amada Master Ugwe yamna thina soklami.
General Kaina Master Uguebu Kananabagidamag Mapam Kaya Amada Salami. Mamay Tangdadi Mahagna, Panda Sing na Kundaduna Laiba Mapam Amada Laklami. Mapam Aduda Laidaba Panda Sing Aduna, Makogi Si Power Adu Sizin Aduna, Master Uguebu Kanbirami. Mafam asidagi Master Uguena si power asi kamdongna sizinagani haibadu mahakna mafam asidagi tamlami adubu General Kaina ahenba pamlakpadagi si power sing adu mahakna mayamdagi lawsinba horaglami Master Uguena mahakpu thinglami amadi mahakpu spirit dream da thakirami hariba kai asi asengba si master amakhaktana maithiba piba ngamgani haina si aduda irami si adugi marol sing adu tabada pona Master Shifuda mahakna kaibu maithiba piba ngamgani haina hairami Master Shifuna mahakti si master na tingamloi haina hairaki mayam aduna matha sana aduna leiringai matam aduda pogi apokpa mapa li shana mahak panda amani aduna mahakna si power adu sizinaba adu poda take haina hairami mahakna mahai asi tamnana bagidamak panda gi secret village aduda satuna panda singgi asengba mawong matawsing adu hana khangadobani haina hairaklami wafam adu tabada pogi ayokpa mapa Mr. Pingna Pobu Pukiba Yaro Haiduna Hairami Adubu Mayam Aduna Gyan Tahanduna Mahaksu Yarami Madudagi Po Mapali Shangalwena Namakoi Ani Panda Singna Lairiba Secret Village Aduda Laklami Somdana Amuk Master Shifugi Order Matung Inna Crane Amadi Mantisna Kai Buthi Vasat Kirami Po Amadi Li Shan Makoi Sing Paturel Kaya Ama Powduna Makoi Secret Village Adutamna Laklami Madudagi Makoi Waraktuna Lansa Se Haiduna Beg Adu Hangduk Lakpa Matamda Pogi mapa Mr. Ping beg manung aduda yauramle pona mahakti karigi yauramli bano haida hangbada mapana mahakki sana thaknaba mahakna semga dawribani nahakna saba sinjak sing adu mafam aduda leiramdrabadi kamdawgani aduna mahak yaudaba laktaba yadabani haina hairami asumna makhoi ahum lakminaduna wangnaba sing amagi mathakta lift tongduna karuptuna makhoi secret village adu yawsilaklami po mafam adugi fajaba sing adu ubada mahak angakpa amadi harauba phawrami Mafam aduda mahakna mahak manaba panda mayam ama leiramba adu ubada po pungak ngaglami mafam adugi panda mayam adu chensulakuna makhoibo harauta yamna uklami po lakpagi harauba phongdokpu oina saklen achauba ama silami sakleng adu saduna ribbon dance yengduna makhoi mafam aduda nungaina leirami somdana amuk mantis amadi crane makhoi anina lambida Master Beer Master Chicken amadi Master Cork thengnerami Makoy na jahas akaiba amagi manungda sangchinduna kai buthirakpada makoy loinamak kaina phaduna makoy gi chising adu mahakna lawsinduna makoy loinamak mahakki lanmi oiduna mahakki makhwangda sijillammi mathangi numini po nongalakduna hogalakle mahak panda gi training tawni khanduna mahak harauna mapagi kada changchilaktuna mahakna mapabu hodoklammi aduga mahakpu training pibiro haina hairami madudagi mapana panda singdi numit jungdri phawba tumba hogate aduna lesson number 1 di phamungda amuk changlaga tumluro haina hairaki ipang pangjaba pu phamungda amuk changchilakduna mahak tumlammi numit adu thengladuna mapana mahakpu hodoklammi aduga Panda singna mafam aduda karamna laibagi haiba adu mapana amadi mayam aduna po da taklammi sandiya ya sangba matamni po mapaga yumthak adugi balcony aduda makhoi ani wari sanarami po na mahakpu panda amagumna kamdawna hinghangani haiba adu mangonda phawhanbagi damak mahakna mapabu thagalami aduga mahak asi si tamba karamba matamdagi hauba yaragani haina mapada hanglaki mapana yamna thuna yaragani ado mahak kaino ama utke haiduna pobo mahakki kada pusilami phaglang nga duna thamliba mamagi photo adu poda utuna haukhiba wari sing adu liduna mapana kaplami pona mapabu thimjinbirami somdana amuk jet palace aduda Master Shifu amadi makhoi ahumna China da leiriba kung fu master khudingmak kaine lawsin khi haibagi paw adu makhoi na tarami matam aduda kai makhoi ge manakta laklami aduga makhoi ge amuk phuna bahuraklami kaina makhoi mayambo asum laksabani henjilaklami Master Shifu na Tigris pu poda paw asi tamluso haiduna Tigris pu thakirami kaina asum henjilaktuna mahakna Master Shifu monkey amadi viper gi si sing adu mahakna lawsin khirami aduga sauraba ugwe gi murti adubusu mahakki yotli palaba blade ani aduna singkhaiduna thugairami amadi jet palace adubusu mahakna thugairami numidang wairangwi matamni po angang singa sanarambadagi mahak achikpa mafam amada thoklagi anakpada pomsatna horiba lei aduda mahakna mahakki chi power adu sijinaba tamlami adubu mahakti hairamde
Madudagi singchep adudagi Master Tigress kakhalakpa adu Pona uraklami. Pona Master Tigress pu singkhatpituna mahak mafam aduda kari tawba lakpano haina hangi. Master Tigress na thokiba wari sing adu poda loina maglirami. Kaina sainada lairiba Master khudingmak mahakna loina lausinkre. Praja khudingmak mafam adu thadoktuna chanakre. Haujikti mahak mafam asida mahak pu thiba laklagani haina tamlami. Aduga mahak si power adu sizinaba hairabara haina poda amuk hanglaklami. Madudagi Pona mapada mahak pu si takpiro haina harami. Poge mapana matam wali haina haraga mahakna thaidoktuna chanaba honarami. Pona mapagi matung koin inaraktuna mahakna taw haiba thabak khudingmak tawre haujikti matam oire aduna mahai adu mangonda takpiro haina mahakna giri takshilami mapada. Matam asida mapana mahak su khangde mafam asida leiriba kana amatana madu sizinaba haite mamangai gi matamda hairamlabasu haujikti kana amata haitre haina hairaglami. Pona adudi nahakna karigi na sinthiribano haina mapara waruna hanglage. Mapana maramdi nahakpu kanba pambagini aina nahakpu amuk hanna manghanba pamdre haina haraglami. Madudagi Pona yamna waruna nahakna maram oiduna aihakki marup mapangsing amadi praja mayam amapu aihakna ngakpi senbinaba leitana thamlamlibani. Haujikti loinamak mangle haraga mahak mapabu waruna yenglamlaga mahak onthoktuna laklami. Kai lakle haiba paw adu tabada mafam aduda leiriba praja sing adugi awaba adu ubada po kai galan thengnarage khanduna mahakna masana sajaba wooden da mi amada mahak training tawba horaklami. Somda su kai Pona leiriba mafam aduda manam namduna mahak sulaklami. Pogi apokpa mapa lisan mahakki kada mathwai nungaitana phamduna leiri. Ka aduda Mr. Pink changchilaktuna lisan bu themjinbirami. Mr. Pink na Pona nahakpu waruriba adu karisu khallunu karigumba kanda achumba maram amagidamak aranba thabak ama tawba haiba asi karisu kaide aihakna pu asi sahi kun oidaba ngangduna laklibani haujiksu mahak masa asi yerumdagi olakpani khanjaduna adumak leiribani mahak haujik yamna ware adubu mahakna mayam asi kangadawribani aduna mahakna mahakki mapa animak changi haina haramlaga Mr. Pink thokre. Master Tigress Pona training tawriba mafam aduda changsilaki aduga mahakna tawriba aduna oiba yaroi haina harami. Pona kari tawbagi yaroi dawribano mahakna wusi finger hold tawduna mahakpu maithiba pigani haina harami. Matam aduda Tigress na kaigidi mahakki lanmi mayam ama leiribani makhoina uriba makai mahakna loina uribani aduna nahakna mahakki manakta naksinba phawba ngamloi haina haraklami. Pona mathwai adu nungaitana summi nahakna hariba adu haiduna leiringai mapa sangsilaktuna makhoi mayam aduna mahakki lanmi oigani makhoi mayam adubu mahakna kungfu takpiyu haina hairami. Pona mahakti kungfu takpa haiti haina hairami. Matam aduda mapana aihakpu thajau po aikhoisu nahakkumna kungfu tamba ngamgani haina hairaklami. Mapagi wahising adu tabada po Master Sifuna haikiba wahising adu ningsinglaklami. Nahakna aigi itaw tamgadaba natte nahakti nahakna sa adum oijagadabani haibadu ningsinglaklami. Madudagi Pona wakhal ama laklami. Mahakna mafam aduda leiriba panda sing adu Master Sifuna mahakpu training pikhiba adumna mahakna panda sing adubu makhoi gi hainabi pamjaba thabak sing adubu mahakna kungfu onthoktuna mayam adubu training pirami. Training tawwa adu loiraduna mayam adu kaiga mayokna nabagidamak makhoi sem saduna leirami. Pona mayam aduda amukka hanna tararak suba oina mayam aduda mahakki plan adu taklami. Makhoigi squad sing aduna green zombie sing adu haibadi kaigi lanmi sing adu atopa nakal amada district tawduna thamgadabani aduga mahakna kaiga mayokna aduna wusi finger hold tawduna mahakpu spirit dream da thakini haiduna asumna plan adu mahakna taklami. Plan adu takpa loiraduna po Master Tigress na purakpa map aduda panda mayam amana uguebu si season aduna kanbiba adu yenglami. Matam masida makhoina kai lakpagi sanil adu makhoina fanglami. Wanglaba sing adu kai mahakki yotli yawba blade adu sizinaduna mahak sing aduda chongkhalaklami. Pona mahakpu village aduki gate aduda ngaiduna leirami. Kaina yamna phajaba maungda post tawduna sing aduda chongkhalakpa aduda Pona thawai tana yamna pamjana yenglami. Kaina poda yengduna mahak dragon warrior natra haina hangi. Pona adudi nahakna kai oigani haina hairami. Makhoi ani ngaihak wari sanarba matung Pona kai bu sawhalami. Kaina mahakki green zombie sing adu mahakki blade aduna kanduna pobu attack tawnaba thajilaklami. Zombie sing aduna pobu tanaraklami. Adubu Pona mahakki squad sing aduda signal piduna pogi squad sing aduga kaigi lanmi sing aduga akanba lan songnaraklami.
Green zombie-sing aduna pobu phangnaba tanraklami adubu mahakki squad-sing aduna mayam adubu thatlami. Po mahakki squad-sing aduna mayam aduga phunarigai mahakna Jet Palace ki maton aduda chongkhalaklami. Madudagi mahakna singthak adudagi ontharakduna kaibu maninglomdagi thomjillami aduga kaida mahakna wishi finger hole tawrami. Adubu hairiba wishi finger hole adu kaida changlamde. Hairiba wishi finger hole asidi thawai panba mortals khaktada tawba yai adubu kaide spirit warrior amani aduna mangondadi changlamde. Madudagi kai amadi po yamna kanna phunaraklami. Kaina asum laksaba henjilakduna kaina po bu langkhatuna kautharakpada po village gate aduga konana mahak panda mayam adugi mamangda taraklami. Po ubada mayam adu po gi manakta po bu kauduna sensilaki. Po na mayam aduda mahakki plan adu fail ore aduna mayam adu thawai hingnaba chen khro haina hairami. Adubu matam aduda kai mayam adugi manakta sangsilaktuna mafam aduda leiriba mayam adugi chi sing adu mahakne lauragani haiduna mayam adubu ki hellami. Matam masida po na wakhal ama laklami. Madudagi mahakna kaibu spirit realm da thaba ngamdrabasu mahak loinana kaibu spirit realm aduda puba ngamgani haina mahakna kaida hairami. Po na kaibu kadar tawsinaduna atopa nakal amada yengthokhalami aduga mahakna kaigi makhauri aduda konsinduna mahak masagi makhut aduda ushi finger hole adu tawduna kaibu mahak loinana amuk spirit realm aduda puraklami. Po mafam adudagi mangkhiba adu ubada mapana po di kadai da satkhre haina hangjai. Master Digress na po na ikhoi mayambu kanbiramlaga mahakna kaibu spirit realm aduda puduna satkhre haina mahakna khumlami. Madudagi po gi mapa pingna amuk mahakna ikhoi budi kanbiramle adubu mahakte kanana amuk kanbigani haina mahakna matomta wahang adu hangjarami. Somdana amuk spirit realm adu yorakpada po yamna angakpaga loinana mahakna mafam aduda yenglami. Madudagi kaina mahakpu spirit realm aduda amuk hana purakpagi mahakna sauduna pobu mahakki jotli aduna pobu punsilami aduga pogi chi adu mahakna singthokpa horaklami. Somdasu mayam aduna mathamoi sengna amakpa amata leitana pobu mateng pangnabagidamak makhoi gi makhut adu tingthoktuna mamit adu uisinduna makhoi gi chi sing adu thadoroklami. Mayam adugi chi power adu poda yoraktuna mahakpu phajinduna thamliba kaigi yotli sing adu phakaiduna kai budang thoraklami. Matam asida kai na mahak kanano haina hanglaklami. Po na mahaki step sing adu satuna ayhak su wahang adu isana hangjari ayhak asi panda amagi masani usek amagi su masani ayhak satra amani waza amasuni aidi makhoi pumnamakni aduna ayhak di dragon warrior ni haiduna mahakna dragon gi step sing adu satpa loiraduna dragon ama semlami. Po mahakna saba loiraba dragon adu tongduna mahak harauna sanarami. Kaina pobu attack tawraklami adubu po na mahakki dragon adu sizinaduna kaibu tap taba makhai fudarami. Kaina po ki chi adu amuk hana lauge haiduna chongsilaklami. Po na mahakki chi power adu loina mak kaida pisilami. Kai po ki chi adu phangbada mahak yamna haraurami adubu power adu henman khiduna kaina phajinduna thamlamba chi sing adu loina mak free ohellami aduga kai gi hakchang adu pokhai khirami. Kai gi hakchang adu pokhai khibada somda ngasai kaina phajinduna thamkhiba kungfu master sing adu amuk hana free oirami. Mayam adu loina mak prithivida yorokle adubu podi yoroklamde. Po yoroktaba aduda mahakki mapa amadi mahakki maruk mapang sing adu mathwa yamna nungairamde. Somdana amuk po spirit realm aduda master ugwega thegnaduna makhoi ani wari sanaduna leirami. Makhoi ani wari sanaba adudagi ugwena mahakpu dragon warrior oina khankibagi maramsu po na khanglami. Madudagi master ugwena po ikai khumnaba utuna mahakki saishu adu po da pibiraklami. Saishu adugi matengna po mahak spirit realm adudagi mahak prithivida amuk halaklami. Po halakpu ubada mayam adu yamna haraurami. Madudagi po na mayam adubu kungfu tambiduna amadi si power adu sizinaba tambiduna harau tayamna pankibagi sin asi utuna film asi matang aswaida loisilli. Wari asi matang aswaida loisinjare makha taba wari singidamak like amadi subscribe tawba kaubiganu haina mayamgi mafamda amukka hanna nolokna ningsingjari.